ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ 1990ꯗꯒꯤ 1996 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯃꯁꯨꯡ ꯒꯨꯖꯔꯥꯠꯇ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯤꯍꯥꯠꯄꯤ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯊꯣꯛꯍꯟꯕ ꯀ꯭ꯔꯥꯏꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯀꯣꯜꯄꯨꯔ ꯀꯧꯕ ꯂꯝ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯀꯣꯜꯄꯨꯔꯗ ꯑꯟꯖꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯟꯖꯅꯥ ꯌꯨꯝ ꯑꯅꯤꯔꯛ ꯄꯥꯟꯈꯤ, ꯑꯅꯤꯔꯛꯇꯨꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯐꯪꯖꯈꯤ꯫ मागी नुपा अहन की मचानुपीना रेणुका सिंधे कौई। रेणुका सिंधे पोप इकुई कुइद्रिङैदा अंजनाबाई की अहानब मपुरोइबा सिखिरमी। अंजनाबाई की नुपा अहन अदु ट्रक ड्राइवर ओइरमी। अदुना मपुरोइबा हेक लैखिदबदगी अंजनाबाई लाइरबदा खम थेंगलमी। मदुगी मतुंग अंजनाबाई रिटायर ओइरबा सिपाही अमदा अमुक मयुम पालमी। अंजनाबाई मचानुपी अमगा अमुकसु फंगजरमी। मचानुपी अदुगी ममिंगना सेमी गवित कौरमी। अनीसुबा मपुरोइबा अदुसु मचानुपी अनीसुबा पोक्लबा मतुंगदा ममा मचाबु हुंदोकपिरमलगा अतोपा नुपी अमगा युम पांदुना लैखिरमी। मदुदगी रंजनाबाई हानगुमना लाइरबदा खम थेंगलमी। मचानुपी अनीगिदमक थाकपा ngamnaba अरानबा थबक कया तौबा हौरमी। मिंगोंदगी पोट हुरानबा अचत अवोक्तगी सेंगाव हुरानबा कया तौरकी। मागी ख्वाइदगी पाप चेलबा अमा हायु हाइरगदी मागी फत्रबा थबक अदुदा मचा अनी अदुबुसु यहोनबा असिनी। असुम तौदना मचानुपी अनी अदु चौरक्लबा फावबदा मिंगोंदगी सेंगाव लाकपा सत्पा फत्रबा थबक कया अमा ममाना तौहल्लमी। मचानुपी अनी असी हैसिंगबगी चांगदा लंबीदा चटपा मियोइसिंगदगी सनागी लिकथत्पा युम युमदा हुरानबा चंगदुना इमुंगी तांग तांगलबा पोतचै कया अमना चिंगबा हुरानबा हौरक्खी। मखोइना ख्वाइदगी हुरानबदा नुंगाइजबा मफम असी मीना पिक थल्लबा बाजार अमसुंग मेलाना चिंगबसिंग असी ओइरम्मी। नोंमा मखोइ अहुमना पोट हुरानबा लाकपदा गली अमदा फावरक्लमी। गली अदुदा बिख्यारी अमगी मचा सही अमरोमता फारिबा अंगांग अमा हिप्तुना लैबा थेंगनरमी। करोमदगी वाखलना खंगदी मखोइ अहुमदा हिप्तुना लैरिबा चही अमरोमता ngairiba अंगांग अदुबु तुमिन्ना पुदुना चनिंगमी। अंगांग अदु पुरक्तुना मखोइ अहुम मंदिर तमना लाक्लम्मी। मंदिर अदु यौरबा मतुंग अंजनागी हैनबी मिंगोंदगी पोट हुरानबा अदु चथबा हौरक्लम्मी। नुमित अदुदी माना हुरानगे तौरिबा पर्स अदुगी मपु अदुना माबु फारम्मी। नुपा अदुसु साउनिंगबना खम थेंगलदुना अंजनादा कन्ना कन्ना लाउदुना चैरम्मी। मदुदसु नतना फुबसु हौरक्लम्मी। फुबा लाउबा अदु ताबदगी मंदिरगी मयादा लैरंबा मियोइ कया अमनसु मखोइगी मनाक्तमना चंगसिल्लमी। मफम अदुदा लैरमलिबा मियोइ कयानसु अंजनाबु पुलिसता सिनखिनबा निम्फु निम्फु ngang हौरक्लमी। माबु हुरानबी नत्ति हाइबा ताकनबा तंपाकता लैरिबा हुरालक्पा अंगांग मचा अदुगी मकोक अदु पाइदुना वासक सनरमी। अदुबु मियामना माना तौरिबा मओंग मतौ अदु अमत्ता थाजबिरमदे। मियामना माबु थाजबिरक्तबदगी अंजनागी फत्तबा कोक्सिदगी मफम असिदगी लिथोकनबा अकी तुजुंबा पोकदबा लौसिंग अमा सिजिन्नरखी। महांगना मागी तंपाकता लैरिबा अंगांग अदु हन्ना तुना येंगदबा मखै लौखटलगा मंदिरगी अस्तर अदुदा अंगांगी मकोक अदु सुदतलमी। अंगांग अदुगी मकोकतगी इखेंगसिंग लेप्तना चेंथरक्पा हौरक्लमी। मफम अदुदा तिल्लिबा मियामसिंग अदुना अंगांग अदुदा तौरिबा अदु ngakna yengduna lainarami। ngaihaktangdi अंजनाना पोट हुरानगे तौरंबा अदु काउनरमी। अंजनाना मयामगी ममांगदा कपसिन्नदुना लाउदुना हाइरमी मदुदी मचा अमगी ममाना पोट हुरानगदबा नत्ते। मागी असिगुंबा तौसिन्नबा वाहिसिंग असिना मियामदगी मिनुंसी फंगबा हौरक्खी। तिल्लिबा मियाम अदु ममा अमसुंग मचा उरगा नुंगाइतबा फावबा हौरक्लमी। असुमनसु हाइनरमी मचा अमगी ममाना मिंगोंदगी पोट कैसु हुरालोय। हुराले हाइरबसु मखोइगी तंगाइ फदबदगी नत्रगा लाइरमनबदगी नत्रगसु अंगांग अदुगी मबुक थलहन्नबगीदमक हुरानबु ओइरमगनी हाइना खन्नरमी। कना अमतना खंगलुदे मदुदी अंगांग अदु अंजना मगना पोक्चबा मचा नत्ते हाइबसी। अंजना मफम अदुदगी थादोकपिरखी मरमदी सोक्लिबा अंगांग अदु लायेंगनबगीदमक्तनी। अंजनासु थादोरकपदगी मफम अदुदगी यामना थुना थोक्लंक्लमी। पमलिबा अंगांग अदुगी मकोक अदु इनसु पुंगलुप लुपम्मी। अदुगा नाबनसु थेंबा यादबा मखै कपलम्मी।
angang kappa hemalakpa adu thembibadi lairadana hena sawningba poklaklami makhoi bu kanbirakpa angang ase hojikki makhoi gi potlum ama oirakle Anjana na asumna khalami angang ase asumna adum kaptuna leirabadi nakna leiriba mi singna makhoi da chingnaba hawraklani chingnaraklabadi soidana police ta complain tawkhini maduna masidagi nanthoknaba khwaidagi fatraba akiba upai ama Anjana na khalami makoina asum lakpada chiklaba mafam amada electric post ama thengnarami post adu hek ubada Anjana na angang adugi makhong ani adu pairaga thangatuna makok adu post adu da yamna kanna sidri fok surami siri haiba khanglaba matungda fataba hundokfamda angang adu su hundoktuna thanamlaga mafam adu thuna thadoklami mandir gi thokdok adudagi mama macha ahum aduda losing ama thoklanglammi madudi makhoi ahum gi manakta angang ama leirabadi huranba matamda soidana fakhiba tarabasu angang adugi matengna nanthokpa ngamgani haina khalaklami aduna makhoi ahum gi ahanba thabak asi angang huranba asini maduna makhoi ahum gi ahanba thabak asi angang huranba asini ayambana makhoina hurangadaba angang asi galida leiba lairaba bikyari singi masa sing oina thirammi Madugi maramdi lairaba bikyari mama mapa sing aduna masa mangkhibagi complaint ikhatlabasu police sing aduna phajana tabiroi haibasi khangbadagini mama macha makhoi ahumgidi khwaidigi laiba thabak ama oirami makhoigi makokta masi sukhalami angang asi chahi ahum mari gi makhada oigadabani haina khalami maramdi angang ana chahi yamakpagi matung ina loksing leiba angang oirakani mimangda makhoina tawriba fattaba thabak sing adu haidokhini amasung senaba wagani khanbadagini Anjana amadi machanupi Renuka amasung Sima angang huranba haurakhi angang huralaba matung miyamdagi purse bag amadi sengau lakpa satpa chatpa haurakhi huran baduda faba thoklabasu makhoina hurandana purakliba angang adugi makok adu leibak makhada kanna sudatlami Tilliba miyam adunasu makhoina huraliba adugi wakan adu thadoktuna sokliba angang aduda oina mai onsillami maduna miyamna fugadabadagi amadi police ta takadabadagi kanjaba ngamlammi angang adu ka hena sokpa yaurabadi makhoigi kanafam leidre haina khalami aduna angang adu thomaga hatoklami angang khara amadi makhoigi makhong aduna suru nairaga hatkibasu kaya amani Pikliba angang amadi makhong adu pairegi yungkhatlaga ising manungda namsillaga hatpa faw yauki ngaktaba ngamde nupi ama oiraga nupi gi thamoi pandaba minungsi leitaba thabak kaya ama tawba ngamlibasi makhoi ahum asi miyoi bara tabiribasing na taba matamda khwaidigi ngakataba ama hairagadi Anjana gi machanupi ahan Renuka mahak masamaksu mama amani Ngakliba adu achummani Renuka yum palabi nupi amani magi mapuroibagi mamingdi Kiran Sinde kawi mama oirabasu mama amagi minungsi sendraba Renukani angangi awababu khangbidraba mama amani angang hatpa asi Anjana mama macha makhoi ahumgidi sanaba oina oire makhoi ahumdi angang hatman lakpadagi aki tuzungba amata fawbo yaudre nongmadi tha 13 da ngairiba Bafna kauba angang ama huralami Bafna su yamna sathiba mawongda hatok pikirami hatkibagi maramna kappa henmanbadagi oirami hatlaba matungda Bafna adu polythene amada hapsillaga hundoknaba mafam thiringaida lambida cinema hall ama thengnaki madudagi makhoi ahumma cinema yengingakpa fawraki maduna makhoi ahum ticket kaklaga polythene adu pairaduna cinema yengba changlaklami Asumna cinema yengba loiraklaba matungda makhoina pairiba polythene asi thawai yaudraba angang ama yawi haiba asi ningsinglaklami aduga asumna su hairami asiba angang asisu langthokadaba wali haina cinema hall ki toilet amada polythene yomliba angang adu hundoklamlaga chenthoraklami asum tawdana toilet adu sentokpa mi amana asiba haksang adu thengnarami hainaba lei huranbagi tarani mapugi nongma Madugi fibam adu fatraba mama macha makhoi ahumda thoklari Anjana bai ani suba mapuroiba Simagi na mapa Mohon makhoi thadoklamlaga atopa nupi amaga yumban mari semkhibani Mohon ge ani suba nupi dagi macha nupi ama phangjarami angang adugi mamingna Kranti kaurami Anjana na khwaidigi nungaitaba hairagadi Mohon na mabu mirai biramba asini aduna Anjana na Mohon bu laman khumninglaklammi Mama macha makhoi ahum khanaduna Mohon gi mathakta laman khumnaba plan silakki
Plan adudi Mohangi machanupi chahi mapal da ngairibi angang adu school dagi kidnap tawraba matung hatoklaga labuk amangda langthoktuna thanamki. Krantigi mamana chingnaba hauraki madudi mahaki mapuroiba Mohangi nupi ahan amasung magi machanupi anigi khut yawi haibasi khanglammi. Khudakta Krantigi mamana police station da chatuna complaint ikhatlami. Police singnasu mama macha makhoi ahum thiba humba hauraklammi. Ahanbada police singna asum thirakpada Renukagi mapuroiba Kiran Sinde hana faki. Kiran Sinde hek faraba matung Renuka amasung Sima faba ngamki. Renuka amasung Sima da Mohangi machanupi Krantigi matangda hangba hauraklammi. Haurakpadadi makoi anisu Kranti kanano haiba khangde haina leithoklammi. Aduba police na phuba chaiba haurakpadagi achumbado haidokpa hauraklammi. Madudi Kranti adu makoi ahum changduna hatkibani. Hatkibagi maramdi makoigi mama Anjana na haibagi matung ina tawkibani haina tamlammi. Anjana kana amatana thiba fangloidaba mafam amada lotuna leiri. Adubu Renuka amadi Simagi matengdagi Anjana faba ngamlakki. Krantigi mihat asidagi makoina mamangda angang hatokibasing adusu police singna khangba ngamlakki. Police singdasu makoi ahum asi sana lupa amasung paisa sing huranbagi complaint sing lakrabani. Police singna khwaidagi ngakpadi paisa huralambadagi angang sing halakpa asi angakpa ama faurami. Police na Anjana amasung machanupi anigi mayumda thiba humba haurakki. Sanapot sing amadi angang machagi firol na chingbasing kaya ama thengnarami. Madudagi police na mamangda angang hatkiba amasung angang sikibagi case file sing nauna amuk hangkirami. Mangkiba sikiba angang sing adugi matangda makoi ahumda hangba hauraklammi. Makoina angang sing adu sizinaduna huran bachatki haiduna maral sing adu yazarami. Asumna su hairami angang sing adu kanafam khangdraba kandata hatoktuna hundoki haina su tamlammi. Fatraba thabak asi Anjanagi mayanupa Renukagi na mapuroiba Kiran Sinde su yauromki. Police na Kiranda mihatpi nupi ahumgi matangda hangba matamda mana asumna khumlaglammi madudi nongma Renuka na yumda halakpada khutthektuna masing parami. Madudi mama macha makhoi ahum changduna angang kaya hatle haiduna masing thirami. Kiran Sinde na police ta asumna tamlammi. Magi loinabi Renuka Sinde amasung Renukagi manaunupi amasung mamana angang nifuga nithoi hatki haina hairami. Asum tawdana Korta Kiran Sinde na makhoi ahumgi mayokta makhoi ahumgi maral pumna makhaidoklammi. Asumna thigalakpada mama macha makhoi ahumna Maharashtra gi Nalsek, Kalyan, Pune, Sedi, Kolpur aduga Gujarat chatlaga fawba angang halami haiba khanglakki. Wari asi sathibagi changda Maharashtra gi sarkar na case asi CID da sinaki. Makhoi ahum jail da leiraba matung 1997 da Anjana heart attack na maram oiduna sikhirami. Aduga 2001 gi June 29 da mihatpa machin manau Renuka amasung Sima fasi tawduna dandi pikhirami.